Ôi cái dùng mày tha đến tu Ôi bia rồi Ôi dùng mày tha đi Con có biết hút cái nhà gì Nhà này bà là cái chảo ha Numisida moina tawbasi imung amanda cylinder pokhaiba cylinder pai khalaga pokhaiba se moina khagi yamna harau nungai bagi type ta moina kubaku dana laugna kotna pangthokpa malai moina numisida Wow, lang sabay ho! Lang sabay ho eh! Lang nam sabay ho! Nam sabay ho, tao be! Lang ha! Lang nam sabay ho, tao be! Lang nam sabay ho! Sisi daw! Sisi daw! Ôi ôi, baro. Nông hạt tao nào. Aku nanti jangan nak bol saja. Satu. Mày này tiền cặp bàn tay. Nói không hút. Nói không hút cặp bàn tay. Mày này tiền cho hai bàn tay. Lang abul lang hakai. mama gi phone ama lai aingonda nang thaido rege kaile rige yumdo mai chake so saura sinu nasana pase nungina pale habi phone ama lai aingonda Mo sang ka na dyan. Yung nga kinsin. Yung si ama ani ahum mari mga taru. Yung tariet. Ingat hai. Ano tariet yung fang? Yung ipang Mo mo sing ka no tra sa hang tan tra. Cookie na may tagi yung taba hore. Nade itiages na. Nade. turbung bangla la sona khibe irang dona kuki gi kangbu mayam ama sulai lakpase mo gi volunteer mayam sina loina pusile adigi khoi bunung sibi ba china nurse kangbu khrana noi meteron ngangunu haina khoi se meteron singang handre moi kun muk sanga ge ta thong je kap khai ra sibai game se dani ko hai se akoi je to char tawrak pane ba nupi angang da de khoi put tharoi tawbu ta gu noi ge nupa nupa sing do ko o moi ne khoi na ngai ri se na hai re moi na numi tu da ko Yung loy na si lut tau na sakra bani jeto. Kasi kau ini lut tau sakra bani tegi yung may nenun niya. Omo na lut tau na sakra bani ko sa hura laga sana lupa pa siya nung dalo. Si yung loy hura laga sakra bani. Kasi sa yung may tawali at rin. Asida la iba pulisin yun nga aga tali ne. Ada sina asida sucampur langi ne. Sucampur langi ne sila iba pulisin. Ada nalaga manipuri Fire service ka udre. To maning nang ngali sa fire service ne mo kari do wala ino khangge. Thari to sana roi thali police na chambur police na nga Koi susah roi thali. Ya koi kamunel oi ai doi ne ba se kai thiang da si ong kari sare ong se. Ko chai loi no hura laga chai khai laga chakha bani to. Dum dagi kari dagi. Loi no hura laga se dukan ne to. Yang se kita orang misong tau bira misong ko dukaan ni se ayam nung ini kanan telai bangam drabani se loy no lutaro hura la se khair ma chakra bani to asi bhauda mai jai ma ja khoi lingje manadri se yang khoi lingje manadri bani ose mai tai lingje ajai gi wakhal so dum irang khune tawro so haidare ne ai gi wakhal sida tuzambura dum leiri ba sena aragri ai gi sai pok phamnina Sagiming Salam Prem Kumar Nuwang ai Tusampur Kuga Tampak Zoben Kuga Tampak lekai jale jabani All Bazar Kuga Tampak da ai se Tusampur da police station mamang da hotel tawdar leibine pung mari phau ai hotel je hangjarame moina relate chali basi bis relate ni haibiri khoisu
ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯍꯥꯡꯖꯔꯝꯃꯦ ꯄꯨꯡ 4 ꯇꯥꯔꯛꯄꯗꯒꯤ ꯏꯔꯥꯡꯁꯦ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯌꯨꯝ ꯆꯪꯉꯦ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯦ ꯌꯨꯝ ꯆꯪꯉꯒ ꯑꯩꯁꯦ ꯏꯆꯥꯁꯤꯡ ꯑꯃ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯄꯤꯖꯔꯕ ꯃꯇꯨꯡꯁꯤꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6 ꯃꯝꯕ ꯍꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯣꯕꯦꯡ ꯈꯨꯒꯥ ꯇꯝꯄꯥꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯌꯥꯏꯐꯄꯣꯏ ꯍꯥꯏꯔꯤꯕꯁꯤꯒꯤ ꯅꯥꯀꯟꯁꯤꯗ ꯃꯣꯏꯅ ꯌꯨꯝꯁꯦ ꯁꯥꯏꯠ ꯔꯣꯝꯗ ꯃꯣꯏꯅ ꯌꯨꯝꯁꯦ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯈꯔ ꯊꯣꯛꯑꯒ ꯉꯥꯛꯆꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯃꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯗꯒꯤ ꯌꯨꯝꯁꯦ ꯃꯊꯪ ꯃꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗꯒꯤ ꯂꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯣꯕꯦꯡ ꯈꯨꯒꯥ ꯇꯝꯄꯥꯛ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯥꯏꯕꯨꯡ ꯑꯃ ꯂꯩ ꯏꯕꯨꯙꯧ ꯃꯩꯒꯩ ꯉꯥꯛꯄꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯃꯨꯊꯠ ꯈꯔ ꯀꯩꯅꯣ ꯇꯧ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯃꯣꯏꯅ ꯀꯥꯡꯁꯤ ꯈꯤꯡꯗꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯄꯨꯟꯕ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯆꯪꯁꯤꯜꯂꯛꯑꯦ ꯃꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯆꯪꯁꯤꯜꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯁꯦ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯆꯥꯟꯁꯁꯦ ꯂꯩꯇ꯭ꯔꯦ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯛꯑꯦ ꯑꯗꯒꯤ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯅ ꯌꯨꯝꯁꯦ ꯑꯔꯩꯕ ꯌꯨꯝꯁꯦ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯁꯤꯗ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯅ ꯇꯧꯕꯁꯤ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯟꯗꯔ ꯄꯣꯈꯥꯏꯕ ꯁꯤꯂꯤꯟꯗꯔ ꯄꯥꯏꯈꯠꯂꯒ ꯄꯣꯈꯥꯏꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯂꯥꯎꯗꯅ ꯈꯣꯠꯇꯅ ꯄꯥꯡꯊꯣꯛꯄ ꯑꯃ ꯂꯩ ꯃꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯥꯛꯑꯒ ꯂꯩꯖꯕꯅꯦ ꯃꯊꯪ ꯌꯨꯝ ꯊꯥꯒꯠꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯔꯛꯇꯕꯁꯤꯗꯒꯤ ꯇꯧꯔꯤꯉꯩ ꯇꯂꯛꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯑꯍꯟꯁꯤꯒꯤ ꯃꯈꯥꯁꯦ ꯑꯍꯟꯁꯤꯅ ꯍꯔꯤꯌꯥꯅꯥ PDM ꯌꯨꯅꯤꯚꯔꯁꯤꯇꯤꯗ BDS ꯇꯝꯕꯅꯤ ꯌꯥꯏꯃꯁꯤꯅ ꯕꯦꯡꯒ꯭ꯂꯣꯔ ꯍꯔꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ B.Pharm ꯐꯥꯔꯁ ꯏꯌꯥꯔ ꯀꯥꯕꯅꯦ ꯃꯥꯁꯦ ꯃꯌꯥꯝꯕꯁꯨ ꯃꯅꯥꯎꯅꯨꯄꯥꯁꯨ ꯄꯨꯂꯞ ꯊꯣꯛꯑꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛꯁꯤꯗꯅꯤ ꯉꯁꯤꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯏꯁꯦ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯥꯁꯦ ꯑꯩꯒꯤ ꯃꯤꯠꯃꯛꯅꯗꯤ ꯇꯁꯦꯡꯅ ꯎꯍꯧꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯩꯀꯥꯏꯁꯤꯒꯤ ꯉꯥꯛꯏꯉꯩ ꯇꯥꯂꯛꯁꯤꯗ ꯃꯃꯥꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯀꯥꯏ ꯂꯩꯔꯤꯒꯦ ꯌꯨꯝꯗꯣ ꯃꯩ ꯆꯥꯛꯀꯦꯁꯨ ꯆꯥꯛꯎꯔꯁꯅꯨ ꯅꯆꯥꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯏꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯖꯒꯥꯁꯦ ꯊꯥꯗꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧ ꯃꯩꯒꯩ ꯉꯥꯛꯄꯒꯤ ꯂꯥꯏꯕꯨꯡꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯏꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯁꯦ ꯂꯥꯛꯆꯕ ꯃꯇꯝꯁꯤꯗ ꯏꯆꯥꯅꯨꯄꯥꯁꯦ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯂꯩꯔꯝꯃꯦ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯂꯩꯔꯝꯕꯁꯤꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯍꯪꯉꯦ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯗ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯖꯣꯕꯦꯡ ꯈꯨꯒꯥ ꯇꯝꯄꯥꯛꯀꯤꯁꯦ ꯃꯤ 4ꯅꯤ ꯑꯃꯅ ꯃꯊꯕꯥꯛꯇ ꯄꯥꯜꯂꯤ 3 ꯑꯃꯅ ꯃꯈꯣꯡꯗ ꯄꯥꯜꯂꯤ ꯑꯃ ꯄꯥꯟꯕꯗꯨꯅ 2 ꯑꯃꯅ ꯑꯩ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯜꯂꯒꯁꯨ 2 ꯑꯃꯗꯤ ꯄꯨꯂꯞ ꯏꯆꯥꯅꯨꯄꯥꯁꯤꯒ ꯄꯥꯟꯕ ꯆꯠꯃꯤꯟꯅꯕ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯃꯤꯟꯅꯕ ꯁꯟꯖꯣꯏ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯥꯜꯂꯤꯅꯣ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯉꯥꯛꯏꯉꯩꯗ ꯃꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯦꯅ ꯍꯥꯏꯔꯦ ꯃꯈꯣꯡꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤ ꯃꯈꯣꯡꯁꯤꯗ ꯑꯣꯏꯗ ꯑꯃ ꯌꯦꯠꯇ ꯑꯃ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤ ꯃꯔꯨꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯈꯠꯄꯤꯕꯒꯤ ꯆꯥꯟꯁꯁꯦ ꯂꯩꯇ꯭ꯔꯦ ꯏꯔꯥꯡꯁꯤꯅ ꯀꯟꯁꯤꯜꯂꯛꯄꯅꯤꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯈꯛꯇ ꯑꯩꯅ ꯐꯣꯟ ꯇꯧꯖꯔꯦ ꯇꯧꯖꯕꯁꯤꯗ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯑꯩꯅ ꯅꯪ ꯒꯥꯔꯤ ꯄꯨꯔꯒ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯗꯥꯄ꯭ꯔꯦꯝ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅꯤꯁꯤꯅ ꯆꯠꯂꯒ ꯃꯥꯒꯤ ꯒꯦꯔꯦꯖꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯁꯤ ꯂꯧꯊꯣꯔꯛꯑꯒ ꯏꯆꯥꯅꯨꯄꯥꯁꯤꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯒ ꯄꯥꯟꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯥꯔꯁꯤꯗ ꯍꯥꯞꯆꯤꯜꯂꯦ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯦꯛ ꯃꯕꯨꯡ ꯁꯤꯃꯒ ꯌꯥꯎꯔꯦ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯤꯕ ꯑꯉꯥꯡ ꯑꯃꯗꯨꯒꯤꯗꯤ ꯃꯥꯒꯤ ꯔꯤꯂꯦꯇꯤꯚꯇꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯟꯗꯕꯒ ꯃꯥꯒꯤꯗꯤ ꯂꯩꯍꯧꯕꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯅ ꯃꯥꯒꯤ ꯀꯥꯔꯁꯦ ꯊꯧꯔꯒ ꯄꯨꯈꯠꯂꯛꯄꯁꯤꯗ ꯚꯣꯂꯟꯇꯤꯌꯔ ꯈꯔ ꯊꯦꯡꯅꯩ ꯚꯣꯂꯟꯇꯤꯌꯔ ꯈꯔ ꯊꯦꯡꯅꯕꯁꯤꯅ ꯍꯥꯏ
noi somna chatpase khoi noi khudong thiba thokani habsida khoi gi pubiriba khoi bu pubiriba travel chinau sina ka shu tawro hara kana khoi se police station mamang tipaimu road sida khoi se thogale ko timing sida main road mathaki sangma saruk sida mai thara lambi khudingi mai thara le me akoina tipaimu lambi sida ka khalaga district hospital ja khoi change changma sida leremiba nurse dam mayam doctor mayam na koi si yam phajana respect tawi ekoi change yenge angang se yeng kan da hidak unda hana moi I chat ke ba khot ke ba dugi moi che hidak ka pe ka pha matung sida dalak sida nga sagi kuki gi turbung bangla la suna khibe irang do na kuki gi kangbu mayam ma sulai lak pa se moi gi volunteer mayam sina loina pusile adigi khoi bu nungsi ba ichini naw nurse kangbu khrana noi meteron ngangunu haina koi se meteron ngang handre sengna मैं था बड़ी यार ये खोलो कुछ बोलो दी हल्को asas polisi nang telepon tau dah namai mat cibong sampai lah si mikal aja Chính như sana phải là cái gì tháp mấy tháp rồi mấy trong cái cái tập huấn mình cái quali dia gì mấy tháp rồi chính như thế cái gì thà đấy xong cái thà đấy cái gì cái này chạy rồi tông cái đây là cái Ako, dumana minsan nagyangang na kan. Pwede kaya mo yung may itado may siso. Siya, sada. Relief camp da koi ne mini secretary to Samburgi mini secretary se thung banu mit se megi date 4 da gi thung bane megi date 3 da ahing da thung na basu yaure ai samak ti sengna ga di megi date 4 da ichanupa nongmai na pan si pura ga ai di thungak bane sengna date 4 sida thungak ko sida numi sida ichanupa siga chanupa ahan siga yai masiga ngasagi doctor da gi ko je thola ba matung da ngoi ni se moirang do oina thagat re aina samai phal na mi khara thin dok pa hobun ni sida moirang do oina salhan ni moni sime da han makong su nongmai mar su lok tok tri operation su tau dre ni sida I moirang a chalan gre moni se moirang chala la kanda moirang da hospital kari moirang gi kari hospital moirang charitable hospital da Dr. Nanduna operation toroga dumaina maru se lok thok pire na khoi dang sagi phone tore chana pa jina torok pasida adugi matung de gi numit se ayuk se relief camp da koi cha ising kaem da cha de ngasagi tan khara thila ko khot khara cha bana tan khoi kaem cha de nungdang sida jampuri kanu sine simbi ra kan da khoi gi jinga chaka ko moi gi ko na chaubuda hawai ga yan chinna ra kan da masagi pukham tingkot kaim leite akoi plastic khulla kana plastic sida akoi gi chenga hawai ga yan chinra ga thong se angang ching sida loina mak khaje yela ga kano tawna ba hana akoi mana lele after nimit mari 2 days 3 days matung dadi
DC complex da ngasagi moina sin langbiraga pukham tingkot adagi chai sing thongnaba khonaba mayam sin langbiraga na dumaina di koise kona di dumaina di koi keno tawraga leise haitare ꯑꯩꯈꯣꯏꯅ 27 ꯁꯦꯛꯇꯔꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯤꯐꯥꯏꯈꯩꯅ ꯄꯨꯊꯣꯛꯄꯤꯔꯦ ꯄꯨꯊꯣꯔꯛꯏꯗꯨꯁꯨ ꯂꯝꯕꯤꯗ ꯃꯣꯏ ꯃꯌꯥꯝꯅ ꯊꯠꯂꯦ ꯑꯃꯨꯛꯀ ꯊꯠꯄꯁꯤꯗ ꯁꯤꯐꯥꯏ ꯌꯥꯎꯕꯅꯤꯅ ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯛꯇꯦ ꯅꯨꯡ ꯊꯥꯖꯤꯜꯂꯛꯄꯗꯤ ꯌꯥꯎꯋꯦ ꯁꯤꯐꯥꯏ ꯀꯦꯝꯁꯦ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯧꯔꯨꯅꯕꯒꯤ ꯍꯥꯏꯅ ꯆꯠꯈꯤꯕꯅꯦꯕ ꯆꯠꯈꯤꯕꯁꯤꯗ ꯃꯣꯏ ꯃꯤ ꯁꯤꯐꯥꯏ 2-3 ꯈꯛꯇꯪ ꯒꯦꯠꯇ ꯉꯥꯛꯑꯒ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯂꯩꯔꯦ ꯂꯩꯕꯁꯤꯗ ꯃꯣꯏ ꯀꯨꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯃꯣꯏ 10ꯃꯨꯛ ꯆꯪꯉꯒ ꯍꯦꯛꯇ ꯊꯣꯡꯁꯦ ꯀꯞꯈꯥꯏꯔꯒ ꯁꯤꯐꯥꯏ ꯀꯦꯝꯁꯤꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯇꯣꯔꯆꯔ ꯇꯧꯔꯛꯄꯅꯦꯕ ꯇꯣꯔꯆꯔ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯍꯤꯡꯅꯕ ꯍꯥꯏꯅ ꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯁꯤꯐꯥꯏ ꯀꯦꯝ ꯃꯅꯨꯡꯗꯨꯗ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯁꯦ ꯂꯣꯠꯂꯒ ꯂꯩꯕꯁꯤꯗ ꯃꯣꯏꯅ ꯈꯔ ꯑꯃꯅ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯅꯨꯄꯥ ꯃꯆꯥ ꯃꯣꯏ 8ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ 9ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯑꯩ ꯆꯥꯎꯔꯥꯛꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯣꯏꯁꯦ ꯄꯨꯊꯣꯛꯑꯒ ꯐꯨꯏꯌꯦꯕ ꯃꯣꯏꯁꯦ ꯐꯨꯕꯁꯦ ꯑꯗꯣ ꯅꯨꯄꯤ ꯑꯉꯥꯡꯗꯕꯨꯗꯤ ꯀꯩꯝꯇ ꯈꯨꯠ ꯊꯥꯔꯛꯇꯦ ꯃꯣꯏꯅ ꯑꯗꯒꯤ ꯃꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅꯗꯤ ꯅꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯏꯅ ꯅꯣꯏ ꯀꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯗꯤ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯔꯣꯏ ꯇꯧꯕꯇꯕꯨ ꯅꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯀꯧꯔꯛꯑꯣ ꯃꯣꯏꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦꯅ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯐꯖꯅ ꯊꯥꯗꯣꯔꯛꯄꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯇꯧꯔꯀꯥꯟꯗ ꯐꯖꯅ ꯁꯤꯐꯥꯏꯒꯤ ꯒꯥꯔꯤꯗ ꯊꯥꯔꯒ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯨꯔꯛꯈꯤꯕꯅꯤ नोंमैना पालिबे सानुपासे सलाम मोनिस नुआ कौई मा चाही कनोने 19 सुरेको बेंगलोर की हर्षा इंस्टीट्यूट ऑफ मेडिकल कॉलेज सदुदा तंबने बी फार्म तंबने फर्स्ट ईयर ने मासे अदगी मासे सुटी थोलकपने सुटी थोलकपसिदा मासे लान से थेंनखिबने बालिदा नोंमै मरु पानखिबने अदो हुजिक्ति अखोइना सु मखा ताना हाइबदि अखोइना सुगदब नोंगदब अखोइ दुकान हांगागा तानजरागा कनो तौरकपनेबको सासे अदो हुजिक्ति अखोइना मा तमहनबा ngamdre ड्रॉप तौहलगा माबु अखोइना लायेंगागा जून की तांग 5 सिदा इनाउ नुपी मा देल्हीदा लैये मागी बनाता थागिबने इसानुपा अहनसिगा हुजिक वाये अखोइना तमहनबदो ngamde अदुगी पैसा थाबसु ngamde हुजिकसे इनाउ नुपीदुना मिंग चनबीरे उत्तरांचल यूनिवर्सिटी दा बीएससी लोइसनबा हाइना मिंग चले हुजिक रेस्टोरेंट अमदा यावे हाइना दि ताई दुमाइना हाइबिरे इनाउ नुपीदुना अदगी इसानुपा याय मसे खतंगनादि आइगी इसानुपा अहनसे शिशु हाना मासे कनोने प्राइवेट कॉलेज ने माना तामाइसे अखोइना अदुम मागी कनोसे फंगबगी मतुंगिना गवर्नमेंट गी फंगौदबनिना प्राइवेट कॉलेज दा कोइना तमले mamna bo honarapane khoi surano maga adigi physicti mase handaki september sila 4th year pi doine ba mathang se internship pu doine ado sigi talak sida khoina ngamdre hara kan ichanu pa se kamaina lai tamba to an doino ba sigi su yana awa ba se mayo ni mo khoje physics kasna subam no mong khang da ba adigi isagi hoi magi ming chan ba 4th year gi loi gre ko adigi physics tha da ba ya be ba tha gi yam dra ba da lising tranga thaye उपाय लेके अखोई हुजे दादा से खरा सुब चलेबको मिनी खरा सुरपा अदगी नोंमा सुरपा दमाइना सुरकाना खोइना पैसा से सुदबदगी मामो इनु होदगी खरा हापगा हुजे लुपा लिसिंग 10 खक थाई 10 था नि सुरे खोइना थारेसे था बसिदा सिना कोनादि दि हाय अदुबु ममा आई कोनाना बदि तवरके हाय अदि इसानु पासना हाय ममा आई तमरुगे तोगे आई कंपनी अमदा थबक तवरगे अदुगा कोना आई तमसु कोना हेंवाई तमगे आई नै यारोय आई मीगी लेकिन सेंगा सु सेंग नंगदि तमहनबा लोहनि हनो सेक्से तमहलि स्पाइना पैसागी ओआबदि खितंग ले
ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯣꯄꯣꯖꯤꯠ ꯅꯣꯡꯃꯗ ꯄꯣꯛꯆꯕꯅꯤ ꯑꯩꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯁꯦꯡꯅ ꯄꯣꯛꯆꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯏꯔꯥꯡ ꯈꯨꯟꯅ ꯇꯧꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯤꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯣꯛꯐꯝꯅꯤꯅ ꯑꯗꯣ ꯑꯩꯁꯦ ꯅꯣꯡꯃꯗꯒꯤ ꯑꯩꯁꯦ ꯖꯧꯕꯦꯡ ꯈꯨꯒꯥ ꯇꯝꯄꯥꯛꯇ ꯑꯩꯁꯨ ꯍꯣꯡꯒꯠꯂꯦ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯕꯖꯥꯔ ꯃꯃꯥꯡ ꯖꯧꯕꯦꯡ ꯈꯨꯒꯥ ꯇꯝꯄꯥꯛꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯄꯣꯖꯤꯠꯇ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯑꯦꯔꯤꯌꯥꯗ ꯑꯩꯁꯦ ꯆꯥꯛ ꯍꯣꯇꯦꯜ ꯇꯧꯗꯅ ꯄ꯭ꯔꯦꯝ ꯍꯣꯇꯦꯜ ꯍꯥꯏꯅ ꯃꯌꯥꯝꯅ ꯄ꯭ꯔꯦꯝ ꯍꯣꯇꯦꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯁꯦꯝꯕ ꯉꯝꯅꯕ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔ ꯊꯝꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕꯅꯤꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯄꯨꯔꯥ ꯇꯠꯂꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯝꯃꯤꯕ ꯂꯥꯏꯟꯁꯤꯗ ꯇꯧꯁꯤꯜꯂꯨꯕꯅꯤꯅ ꯄꯩꯁꯥꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯇꯧꯔꯨꯕꯅꯤꯅ ꯄꯩꯁꯥꯁꯨ ꯈꯔ ꯆꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤꯝꯇ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯁꯤꯗ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯄꯥꯟꯕꯁꯤꯁꯨ ꯄꯥꯜꯂꯦ ꯑꯗꯣ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯤꯗꯒꯤ ꯂꯥꯛꯄꯁꯦ ꯑꯩꯅꯁꯨ ꯆꯠꯂꯒ ꯍꯪꯉꯨꯔꯦ ꯏꯆꯥꯅꯨꯄꯥ ꯅꯣꯡꯃꯩꯅ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯂꯅꯥꯏ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯌꯦꯡꯖꯔꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯔꯤꯝ ꯂꯥꯛꯇꯦ ꯁꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯪꯕꯁꯤꯗ SDC-ꯅꯁꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯝ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯁꯣꯛꯑꯒ ꯍꯧꯖꯤꯛ ꯌꯦꯡꯉꯒ ꯈꯣꯠꯇꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯕ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃꯗꯤ ꯂꯩ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯟꯅꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯐꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯃꯔꯨ ꯂꯧꯊꯣꯛꯑꯒ ꯐꯔꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄꯗ ꯆꯪꯈ꯭ꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯒꯣꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤꯗꯤ ꯀꯔꯤꯝ ꯂꯥꯛꯇꯦ